ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯦꯄꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛꯁ ꯗꯦ ꯃꯌꯥꯝ 13 ꯑꯥꯒꯁꯠ 1891ꯗ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯟꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯗꯨꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯂꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯥꯡꯒꯥꯜ ꯖꯦꯅꯔꯦꯜ ꯑꯊꯧꯕ ꯑꯅꯤꯒꯤ ꯎꯠꯄꯤꯈꯤꯕ ꯊꯧꯅꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯨꯠꯄ ꯌꯥꯔꯔꯣꯏꯗꯕ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯤꯕ ꯑꯋꯥ ꯂꯥꯟ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯟꯅꯤ ꯑꯁꯤꯗ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯟ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯤꯕ ꯂꯥꯟꯁꯤꯗ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯂꯥꯟ ꯍꯥꯏꯅ ꯍꯤꯁꯇ꯭ꯔꯤꯗ ꯂꯩ ꯍꯥꯏꯕ ꯑꯁꯤꯕꯨ ꯃꯌꯥꯝ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯅꯝꯐꯨꯗ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯑꯁꯥꯝ ꯀꯁꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯩꯇꯩꯁꯦ ꯆꯣꯏꯖꯥꯏꯅꯅ ꯇꯥꯈꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯁꯨ ꯃꯇꯝꯗꯨꯒꯤ ꯑꯣꯏꯈꯤꯕ ꯂꯥꯟꯒꯤ ꯁꯥꯌꯣꯟ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯊꯋꯥꯏꯁꯤꯗ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯅ ꯆꯠꯈꯤꯕꯒꯤ ꯁꯛꯇꯝꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯒꯗꯤ ꯑꯣꯏꯍꯜꯂꯣꯏꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯆꯍꯤ 132 ꯃꯥꯡꯗ ꯎꯠꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯨꯗꯣꯡ ꯏꯟꯗꯨꯅ ꯆꯠꯄꯩ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯥ ꯄꯣꯟꯅ ꯂꯩꯇꯅꯕ ꯍꯥꯏꯅ ꯏꯃꯥ ꯂꯝꯗꯝ ꯏꯔꯩꯄꯥꯛ ꯉꯥꯛꯅꯕ ꯍꯥꯏꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯎꯠꯈꯤꯕ ꯊꯧ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯒꯁꯨ ꯎꯠꯄꯩ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯤ 13 ꯑꯥꯒꯁꯠ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯊꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ